Lakhipur Online Putoksaba December ki tang tara Yum Sagaisha Numit ki Khomjinba Pao tabirase Ahan bada Maroi Pao Supreme Court na Assam da voter list semgat pagi matang da Maroi Wafam khara thamkre Silchar da flyover thabak tuna paikhan na bagi dabi tawraduna DC ki khutang da memorandum pisinkre Manipuri Literary Forum na sinduna Sapam Balop amasung Yumnam Indrababu gi ningsing thoram paktoklagani Silchar Railway Station ki ming hongdoktuna Basa Side Station haina thambagi wafam MP Karnat Purkaistana Rajya Sabha da pukatkre Tripura da maitegi lam khara miyoi khara na khopjana ba honarambagi mayokta memorandum pisinkre Scientific oiba mong da khoyok pagi training program ama jiribam da hudokre amasung Silchar gi Soram Rahul na Arunachal Pradesh da pangthokpa International Chess Tournament ta ani suba mafam kankre Haujik mapung oiba pau tabirasi Supreme Court na Assam da Mikhal gi voter list semgat pagi matang da maroi ba wafum kaya thamkre Haujik atoppa rajya tarani thoi da chathariba Special Intensive Revision SIR asi Assam da chathadriba sigi maram Chief Justice na Mikhal Commission gi mapam da wahang hangkre Assam da chahi kaya gi mamang da gi ain kaina changsilakpa mi gi masing yamna leire maramaduna voter list da asoiba kaya leiba yai haina petition asida haire Assam gi miyam gi yaiphanana ba amadi demographic balance lainana ba gi asiguma chexel thorang lokotpa mathau tai haina court na phongdokre Masina Assam gi Mikhal da chaungna chaitheng pirakpa yai maramaduna election commission na hairiba sigi matang da thuba matam da paukum pirakna na bakhangan khre panba yai Supreme Court na leibak sigi Mikhal commission da Assam gi voter list semgat pagi matang da pangthokli ba thabak thoram singi mayok da pisilaki ba PIL amagi matang da notice tu tharaki bani commission na channa kanglon gi matung ina pangthok kadaba special intensive revision SIR gi mahutta special revision oina tawkiba adugi mayokta petition asi thajilakbani haire Silchar da sanana bagi thorang toriba flyover gi thabakasi thuna paikhat pina bagi dabi toraduna flyover implementation demand committee na kasar gi DC ge onaduna Assam gi Mukhyamantri Dr. Himanta Biswa Sarma gi maphamda memorandum ama pisinkre kasar gi DC gi kutang da thagat ki bacherola duda Silchar gi miyam gi yamna kuiraba dabi asibu sanction tawbibagi tamak committee gi maigedagi Mukhyamantri gi maphamda thagat pa phongdokhi panbayai Mamangda Mukhyamantri na Silchar Police Guest House da lakpa matamda thabakasi thuna yangna paikat kani haibagi thajaba pikiba kaloinana DC dagi report ama changi haina khangan ki balaikre Project asigi urep uyung pangthoktriba phawba makoigi campaign makha chathagani haina memorandum adu pisinba matamda mihut kangbu singatuna phongdokhi flyover asi oidaba yade karigumba flyover asi sabidrabadi makoina akanba iho chathagani haikhi memorandum pisinbagi thoram aduda saruk yariba singi manungda committee asigi president Kusumesu Prakaista General Secretary Santanu Sutradhar Working President Basudev Sharma Secretary Okram Lakikanta Pramod Srivastava Advocate Rajiv Nath Khetrimaim Umananda Radhesyam Sahuna chingba miyoi singna saruk yakhi ngasi apoi district commissioner da koina Assam gi chief minister na hairamba flyover ki implementation ki tamak apoi gi flyover demand committee na ngasi signatures ki promak apoi jama tawrame disina 100% kena tabigani na apoi ki The Manipuri Literary Forum Assam Headquarter Masparana Sinduna Tha Sigi Tang Taramari Nomaijing Nimita Koroi Kandi da Leiba Baskandi Junior College da Saknairaba Sahityakar Sapam Balop amasung Saknairaba Theatre Personality Yumnam Indrababu ani gi maramda ningsing thormama pangthokadori wari macha pabana chingba yauna pangthokadoriba thormasida Sapam Balop ki punsi amasung thabak haiba hiramasida Nandini Sarmana aduga Yumnam Indrababu ki punsi amasung thabak haiba hiramasida Somor Luangna Naina Wareng Lantokani Thoromasida Sahitya Theatre amadi Culture bunung sibiba miyamna saruk yabiranaba Forum ki Secretary Huirem Babato na khangalagli Indigo Airlines ki flight kaya cancel tawba mati matam thengna thungbagi thodok singna maram oiraga passenger singna mayok nariba phibam adu hakthengna yengsinanaba
केंद्र की सिविल एविएशन मिनिस्ट्री की डेप्यूटी डायरेक्टर विजय प्रताप गुवाहाटी की लोकप्रिय गोपीनाथ बोरदले इंटरनेशनल एयरपोर्ट लाक्तुना यंगसिनख्रे महागना एयरपोर्ट की पैसेंजर सिंगा हक्थेंगना उनदुना मकोइना मायोक्नरिबा अवाबसिंगी मतंगदा कुबना वारी सानखी मतुंगदा पाउमिसिंगा वारी सानबदा केंद्र सरकारना पैसेंजर सिंगे खुदोंग चानबा अमदी असोय अंगाम थोक्तनबा कुबना होनरी हायरदुना थौदोकसिंग असिना पैसेंजर सिंगदा पीरिबा अवाबसि यामनमक लाइबक थीबनी हायना bahagna phongdokhi matungda asiguma thodok-sing amuk hana thokhandana sarkarna akanma midyeng changani haina thajaba thamkhi flight cancel oibana maram oidana Indigo authority na lebak sinba thongbagi passenger singda lupa crore 959 ki senpham handokre hairi Rajya Sabha dangarang pangthokpa wahang paukhumgi thoramda MP Karnat Purkaistana Silchar Railway Station gi ming hongdoktuna Basa Sahit Station haina ming thonbagi wapambu saugotuna wangangkhre MP Purkaistana hai Silchar Railway Station gi ming hongdokpa haibasi haukiba chahi kaya gi mamangdagi laktaba miyam gi wakatni station asigi ming hongdoktuna Basa Sahit Station haina ming thonbada Kendra amadi Rajya lenga ki maigeida ayetpa amata leite masida kanana ayetpa pibagi haina MP Karnat Purkaistana Rajya Sabha da wangangkhe Lisingani ga kuntaruk ki assembly mikhalda mai pakna bagi damakta Boot Committee Mapangal Kankanana bagi damak Lakhipur constituency gi block ahum gi Congress ki thomi singa loinana pauta kya pi bagi mifam ama Lalpani Bazar da ngarang pangthokre Dibyajyoti Boruana mifam mapu aduga APCC gi General Secretary amadi Kasar gi incharge Pranjal Ghatwar co-incharge Sarifa Rahman amadi Lakhipur ki Prabhari Dr. Maimum Santi Kumarna daistapam ki Mifamda block ahum dagi akhanaba worker mayam tanatana nupi singsu masing yamna tinki hairi Tripura da chahi kamarom gi mamangdagi khundaduna laklaba Mohanpur da meitei gi lamni haiba masakhang da bakharana lam kopsinaba honabagi mayokta yaningda baphongtoktuna memorandum ama pisinkre Agartala dagi awang pangna kilometer 15 rom chatlaga leiba Mohanpur subdivision gi manung chanbada Gusamora meitei khulga thangnana leiriba singlaikai kairokta meitei gi jum 19 rom gi lam masakhang da phataba miyoi kharana lam adu kopsinaba honarakpabu yaningda baphongtoktuna Tripura Manipuri Bhumi Suraksha Committee na ngarang December ki tang 8 lebak pokpa numita Mohanpur gi SDM gi maphamda khodiek chahum rom yawba mass deputation ama pisinkre memorandum adu pisinba matamda Suraksha Committee ki maigedagi convener ani S Bimol Y Pravin loinana Niyoti Datta Somorendra Singh amasung Tripura Manipuri Youth Student Coordination Committee gi miyoi kharasu sarukja ki haina Agartala dagi phangba pawasin hairi ভূমি সুরক্ষা কমিটির পক্ষ থেকে সবাই মিলিত হয়ে এসেছি মোহন কুমার এসডিএম এর কাছে এসডিএম অফিসে এসডিএম এর কাছে যে আমরা যাতে নাই পাই আমরা প্রায় আমরা বাপদাদারা 100 বছর ধরে এখানে দখলে আছে কিন্তু কয়েকদিন আগে তারা মানে দুষ্কৃতকারীরা মানে আমাদেরকে দখল থেকে বঞ্চিত করার জন্য দরজা লাগিয়ে তারা পরিষ্কার করানো হয়েছে কিন্তু আমরা সরকার থেকে ন্যায় চাই তাই আমরা সবাই এখানে মিলিত হয়ে ডেপুটেশনে এসেছি থেকে উচ্ছেদের বিরুদ্ধে আজকের এই মহকুমা শাসনের কাছে কোনো ডেপুটেশনের দলে যোগ ত্রিপুরা মণিপুরী ভূমি সুরক্ষা কমিটির ডাকা আজকের কোনো ডেপুটেশনের দলে যোগ ডেপুটেশনে যোগ দিয়ে আবার ভূমির উপর দালালি আমরা কেবল মানছি না Masana masabu maromdom hingjananaba amadi senthok lambi oinabagi pandamda Department of Horticulture and Soil Conservation Jiribamna Manipur Beekeeping and Honey Mission ga loinana National Bee Board na sponsor tawduna numit 8 ni gi oiba scientific oiba mongda khoyokpagi training program ama Keseuna Development Officer Jiribam gi training hall da hodokre Thoramadu Jiribam gi DC Krishna Kumar ADC Jiribam TS Manaranjan Singh Keseuna Development Officer Yambem Pradeep Amadi SDAO Jiribam MK Naim Ahmad Sahana Chief Guest of Honor President Amadi Special Guest Oina Sarukjakhi Training Program aduda punna trainee kuntrana sarukjakhi hairi
Arunachal Pradesh da pangthokiba ahanba Arunachal Pradesh Open International FIDE Ranking Category B Chess Tournament ta Kasar Jila gi sanaroi Soram Rahul na ani suba mapum kanduna jila asigi mingchat purakre. Tournament asi December gi manga dagina nipan phawba Lower Subansiri gi Hapoli Zero District ki Pade Yubbe Indoor Stadium da pangthoke bani. Tournament asi da apunba mahiroi chama ga yangkai ni thoina saruk yaki amasung round mapan sathaki. Dibrugarh gi Cheniram Pegu Silchar gi Soram Rahul amasung Chennai gi Vigneswaran S makhoi ahumakna round mapan da point 8 makhai tawduna chap manana phangminaki. Adubu chess masana sigi Buchholz tie break system gi matungina final result laukthorokpada Cheniram Pegu Dibrugarh na ahanba mana oina trophy galoinana rupa lakh ani Soram Rahul Silchar na ani suba mana trophy galoinana rupa lakh ama makhai aduga Vigneswaran S na trophy galoinana rupa lakh amagi mana phangkhe panba yai Soram Rahul Silchar gi Rongpur Part 4 New Link Road ADC Lendagini mahaki maipakpa sida miyamna haraute ama phongdoknari. Lakhipur Online Channel asibu yengbiri basingna paw asibu like amati share tawbiu amati hojik phawba channel asibu subscribe tawbidri basingna subscribe tawbiu. Aroibada maruoiba paw amukhanna Supreme Court na Assam da voter list semgatpagi matangda maruoiba wafum khara thamkhre. Silchar da flyover thabak tuna paikhananabagi dabi tawraduna DC gi kuthangda memorandum pisinkhre. Manipuri Literary Forum na sinduna Sapam Balop amasung Yumnam Indrababu gi ningsing thoram pakthoklagani. Silchar Railway Station gi ming hongdoktuna Basa Sahit Station haina thambagi wafam MP Karnat Purkaistana Rajya Sabha da pukatkre. Tripura da maite gi lam khara miyoi khara na khopchenana ba honarambagi mayokta memorandum pisinkre. Scientific oiba mongda khoyokpagi training program ama jiribam da hudokre amasung Silchar gi Soram Rahul na Arunachal Pradesh da pangthokpa International Chess Tournament ta ani suba mafam kankre. Lakhipur Online YouTube channel gi paw sandok chaba ngasigi oinadi matang asida loijare.